Pausi di yumpham oiba maroi ba pau khara update taujari mayang lampu Mrkki Ngasi wasak Louragani High Court of Manipur na Kakching Assembly Constituency ki MLA oiba ki ayaba pikraba mayang lampu Mrkki hayeng ayuk pung tara tabada thabuk paiba amasuk aron bangak pagi kwasag Manipur Legislative Assembly Speaker Speaker Sana Louragani hiram masigi matang da Assembly na bulletin TOUKHRE M.Rameshwar na MLA oiba tung da Manipur Legislative Assembly da BJP ki apunba MLA ki masing kun churagani aduga Congress की MLA तरा तरेट खक तमक ngaihore chaliba November tara da Assembly Constituency mari ki vote masing thigada maramna numit asida BJP ki MLA masing hengalakadra natragana Congress na kayam jamna hengalakadagi haibadu khangba ngamdre hayeng nung tulpung amada M.Rameshwar Kakching Dese Minister Jauna miyamna arau taram okna na bathorang TOUKHRE marakasida speaker na disqualified TOUKHRE batung da Mikhal ki affidavit ta mahaki Nupagi Amangthongda akuba marol hapti haibegi demakta MLA oibagi khudong chaba lahin kidraba yangkom surchandrana Supreme Court ta chatnanaba thorang loikre atopa pau amadana tararoi khumlaroi dictatorship ki machate democracy bo pasak ten bane corona lanthing naringa ki state asiki oina kanglo purup khodimakna soidana chanagadaba standard operating procedure SOP laukthokna honengai lenga ki oina jana andolan chathringa da Manipur Assembly Constituency mangagi by election pangthokre Constituency amagi di BJP mirep lampai yaudana kare aina laukthokna MLA oina wasak phawba Youkhre Constituency mari gina au ngarang thangchana mitta vote thadanakhre vote thadana chang apun bachada 92.54 ni aina piri SOP ngangna chang jamna wangna vote thadana ki basimak anoba record ama thamle aina loba yai chummi en berena luchingba BJP amasung singsinna ba leingak asi anoba record jamna thamba ngambani aina mamangda singthaki basu leikre Ababa Chief Minister ki mingthol phangduna Governor Naladu in biduna bijakiba phawba Youkhre handak amuk Bengaluru du leiba Public Affairs Center na phongkiba ranking da Manipurna negative marking da -0.289 phangduna lepa kasiki khwaitaki phataba lenga oire ain utkre masijo anoba record amani Kakching ACG su kumja sok lising ani taraga tare ta pangthokiba trama thoisuba assembly election da constituency asidagi Congress mere poina wai surchandrana mai pakiba adu High Court na chathan kidabaga loinana ani soba takiba M.Rameshwar ba MLA ohengadabani haina pikiba election petition amagi Denmark judgment adusu anoba record ne aduga kumja sok lising ani taraga ni pangi jun taraga tare ta wai surchandra MLA na Kakching AC da by election gi wafam leiraroi haina media da phongdokhiba adumaksu ngasi di asumbu oire haina rekliba asisu record amani asida sunatana atai kya amsu laitaba nate leire leiram khigani Tripura gi CM boycott TOUKHRE Tripura gi tongan ba mafam sida state da tuki paumi singi matakta chathakiba attack sing adubo janing da phongdokpu oina Kalampur gi paumi sing da Tripura gi Chief Minister Biplab Kumar Depo boycott TOUKHRE ngasi Chief Minister Biplab Kumar na charuk yatuna Tripura gi Dalai district ki manung chana leiba Kalampur da pangthokiba thorom amada paumi amadi pau lopada boycott aduba saugat ki state asigi media ki matakta chathaba khwaidigi noba attack oina ngarang ayo anganbada pratibadi kalam ko ba Bengali pausi amagi copy chatrukrom masakhangdaba singna namduna mai thaduna mangan kibane hiramasigi matang da Kalampur Press Club ki Secretary Supriya Dattana hai Tripura ta paumi singi matakta miyot minai chathaba ki thabak asi leptana engalakle masina maram oiratuna laingak na chap chaba thabak lokona ba Chief Minister ki matakta boycott asi thamkibani aire Panbajabadi Pratibadi Galam Koba Pausi Asina Haukiba Numit Khara Asida State Asigi Agriculture Minister Amadi Atailu Singba Khara Chianaba Crore Sama Yankaki Scam Amagi Matang the Pau Ponglubagi Pausi Asigi Copy Sing Mangan Bagi Tabakasi Aurakibani Aina Pausi Asigi Pratibadi Kalam Na Pongdorakle Nagalamromda Custody da Mobile Phone Pairam Bagi Arnab Goswami Taloja Jel Youkhre Interior designer ama masamatan da sisaki bagi thodok amaga mari leina na police na phagat khraba Republic TV gi editor in chief Arnab Goswami ngasi custody da mobile phone sindharam ba thengna badagi Maharashtra gi Taloja jail da thamkhre aina agency gi pau amana haire pawatun akhata na pallibadi interior designer ama masamatan da sisaki aibagi maral da tha asigi mari da Arnab Goswami police na phagalaba matung Maharashtra gi Raigad district ki manung sana leiba Alibok jail ki COVID-19 quarantine center abada judicial custody remand lauthaduna leirakibani judicial custody da thajin khibaga loinana Arnab Goswami ki masagi mobile phone police na seize tawkibani adumoina mak custody da leina maki social media account sing active oiba Raigad crime branch da thengnarakibani maram asikdamak tamhak Alibok jail ki COVID-19 quarantine center oin hanglamba mafam amada leirambadi ki Taloja jail da pikhibani aire
Mafam adudagi Taloja jail da punanaba police na honaringai da Arnab Goswamina hai mahakna Alibok jail da leiringai da jailer na phusai ki amade mahaki okil phawba unatuna wari sanhan ki de aina laurongkhe Charaga sida BJP ki MP oiramba Kirit Somayana mahaki Twitter account da thakalakpa post amada Arnab na laurongkhe ba wafam sing aduga mari lainana mahakna Taloja jail gi jailer ka unatuna wari sanakre Loinana Arnab ta karikuma makal amadagi phusai bana singba mayot minai chatharoi amade ana layengi khudong chaba se soidana pigani haibagi thajaba pirakle aina phongdoki panba yabadi Arnab ki company da pithokpam thokpa kosumal pithokte aiba wafamda kumja so lising ani taragani pand interior designer Anbek Naik amade mahaki apokpagi masa mathanta sijaki thodok aduga mari leinana tha asigi marida Arnab Goswami Feroz Haik amade Nitish Charda Police na phagat khibani amade makoi ahummak chief judicial magistrate na November 10 pan phawba judicial custody remand pi khibani loinana November 9 gi nongthil pung ahum da Bombay High Court na Arnab Goswami abade 21 ani aduna tharakhiba interim bail application adugi order lauktorak lagani aina agency ki pau aduna makhatana haire nupa ani dagi lupa lakh 100 longi sana phare Imphal digi Senai paigedaba Indigo flight amada tonggadaba nupa ani lupa lakh 100 rongi sanaga Konnana phare aihe pharaba nupa ani adudi Jesaha Abdurrahman apokpagi ming Jagbar Ali amasung Saguhar Abdul Samad apokpagi ming Abdul Samad ne makoi Chennai gi Tamil Nadu dagi ne press na phangba pauna ai makoi ani ngasi ayupung 13 minute jangkhairum tabada Imphal digi Senai bayat Delhi paigedaba Indigo flight number 6E 2021 amasung 6E2529 da tongnanaba security checking tawbada phakibane hayeng hold tara the constituency mari gi vote masing thigadore Manipur Legislative Assembly gi hangduna leiriba Mrkki Mikhal pangthokraba saitu lilong wangoi amasung wangjing tentha constituency gi vote masing hold tara da tha sigi tarage ayupung nipan dagi masing thigadore official oiba pawgi likul amagi matung ina constituency amamgi hol amada table tare thagani loinana district headquarters singda vote masing thigadoriba asiki darkar oiba security ki thabak singju lakhutkhre aire district headquarters singda vote tha masing thigadoriba asida wangoi asiki hol ane wangjing tentha gi ahum dilongi ahum amasung saitu gi ani laigane panbaja badi ngarang ayupung tare tagi hauraka mafam kharada nubidang pung nipan jauning chit phawba vote thadana khiba aduda AC mari da vote thadana khiba adu chada marfudara din thoi dasmik manga mari oikhibane tha sigi taragi ayupung nipan dagi vote masing thigedaba amadi electronic voting machine sing sindakibaga numit jungba adoi dagi hauna kana na kari pibam daibagi haiba khangnabaga loinana lambana ba miui 13 gi manungda mai pakpa miui marisu aduma khangba ngamlagane Election Commission of India na laukthokna Mikhal pangthokna vote thadana gi ba assembly constituency mari gi manungda Imphal West district ki manungchan ba wangkoi assembly constituency da BJP ki mirep oina minister oina blokhoi Sukhre ni tara tarik ki Mikhal da su NPP ki ticket ta mirep oikiba KS Loken amadi hana MLA oiramlaba Congress ki mirep salam join akan balamba panare Thobal district ki manungchan ba wangsing tentha assembly constituency da BJP ki mirep oina ex MLA P Brojan amasung Congress ki mirep oina ex-minister M. Hemantana akan balamba panaki pagal loinana hanasu mirip oikraba matam amada Manipur gi masak naiba IPS officer oramba manaw bisu independent mirip oina Congress amadi BJP gi mirip singalamba panare Thauban district ki manungchan balilong assembly constituency da hanagi MLA national BJP na sokon pa mirip oina Congress gi mirip Azizur Haq amadi independent mirip Antas Khanga akan balamba panaki Assembly constituency mari gi Mikhal pangthok gi manung da Kangpokpi district ki manung chanba saitu assembly constituency da Congress ki mirep Dr. Lamthintang amasong BJP gi mirep ngamthang aukip na akan balamba pa na kibagat loinana lamba pa na kiba mioi 13 asigi manung da kana na assembly constituency mari ki miut oigade gi aibadu tha asigi taragi numit jungba adwai dagi khangba auragani COVID positive oiba manga lekhidre punna chani supna ani sure pung kun mari da mi chani ni phumanga positive oiki chahum yankhai gani pan discharge tawkhe Hauki bapung kun mari da Caesar Hospitals and Research Institute Langkol Zibal Hospital Kaksing Zenems Hospital amasung Rems Hospital ja COVID-19 positive oiba mi ani laikidaba ga loinana state asida COVID-19 ki laichatna laikidaba mi gi masing punna chani supna ani Sukhre Caesar Hospital da laikidaba aduki maming kaithelakpam natek sai humpuga mapan churaba mioi ase Imphal West district ki manungchan leiba samusak lairimbi leirakdagine Caesar Hospital dagi phangba pauna hai mak sor honba waba masa sok thaba amsung diabetes na tuna mamang thake kun manga da hospital da pukhalaki bane
COVID-19 test tawada positive su oiramki mak ngarang numidang pung 10 minute kun manga romda laikidabane Jiban hospital da laikidaba aduki mamingna en ibomsa sahi humpoga manga suraba miyo ase Kakching district ki manung chanda laiba Kakching wari dagine mak heart attack tawbadagi ngasi ayu anganba pung 1 minute kun rom tabada hospital da pukhalakibane test tawbada COVID-19 su positive oirambadagi Jenims hospital da refer tawkhe adubo Jenims ta puba nang dungai thak ngasi nongtil pung 2 minute ni purum tabada laikidabani haire Markasda Health Department ki Additional Director amasuk Spokesperson Dr. Khorom Sasikumar na thadorakpa COVID-19 Common Control Room dagi Cherol amana hai COVID-19 laichata hogiba pung kunmari asida Jenims ta nupa amasuk Rims ta nupa ani laikidre Jenims ta laikidaba do Imphal East District dagine masagi sahi yang kani pan from sure Rims ta laikidaba ani aduna Thoubal District dagi sahi humra manga suraba nupa amaga Imphal East District dagi sahi yang kai manga suraba nupa amaga ni haina Cherol asina haire Ngarang numidang warampung manga dagi ngasi numidang warampung manga phawbada Rims ta kulhumdoi Jenims ta kuntra Imphal East ta ahum Imphal West ta marfugan hithoi Maipak Hospital da ama Sija Hospital da manga Raj Medicity da taraga mathoi RD Wing da ama SN Diagnostics da manga Jiban Hospital da ani Advanced Hospital da ama Christian Hospital da ama Thoubal da taraga humdoi Baisnopur da kuntra kamari Kakching da ahum Sosanpur da taruk Kangpokpi da ama Jiribam da ama amasung Babina Diagnostics da kungani thoi punna mi chani ni phumanga COVID-19 positive oiri aina confirm tawrak pagal loinana state asida COVID-19 positive oiba mi gi masing punna lising kun chahum raga taruk Sukhre aina COVID-19 command control room gi cherol asina makhatana aire Nagalarom da Karnataka ki minister pham thodokpa da governor na ayaba pikre BJP ki national general secretary hakraba Karnataka ki tourism minister Shri Rabina pham thodokpa da governor Bajubai Balana ayaba pikre Rabi haukiba September 16 BJP ki national general secretary haukiba ki matung October 3 minister ki phamdagi resign tawbagi charol pisin ke bane Lagliba November 10 state ki assembly constituency ani ki Mrkki Mikhal ki vote masing thigi dawribi ki mangoinana ngarang si minister BS Yeduruppana Rabi ki resign tawbagi serol adu governor da forward tawbagi loinana governor su ayaba piki haire panba yabade state ki Mrkki Mikhal ki phal head cloud thokpaga mahake cabinet sang thoklagani haina si minister Yeduruppana hana na ingit pigrabane aroibeda content sing asigi maroiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yang video puna pokpa thaga chari loinana channel asina dom da kana rabadi subscribe like and share to ba kawi gunu puna pokpo amuk hanna thaga chari